Manipur top channel gi maikei maruiba paukro ina Rabies laina na nabadigi leikatnakhre sei sigi January thadagi Ccpur district ki new Zobeng digi sandorakiba hui amadi hogdong digi sandorakpa laina Rabies na miyoi uhum sian kibaga loinana miyoi satrek masta laina asina nabadigi leikatnakhre hairi pausna makhatana Ccpur gi new Zobeng da leiba yuma mada yokpa Rabies na narabu hui amana miyoi ama sikbadigi Rabies laina makhatana district asida sandorakibani hairiba khul asidagi atopa khulsingda mathang laina sandoraktuna ngasi public district asida leiriba miyoi satrek ki mathakta Rabies laina na nab yaure miyoi sing asigi manungna namit nini humni gi mamana miyoi humsa sikrena Ccpur district veterinary officer na phongdorakli hairi amarona social media da viral oirakliba thajaningoi riba pawmana Delhi da Kuki Nupimacha ama Shiram Lihari, Mark Shiram Libesi, Halam Libra Natragana Masamatan, Caesar Ibrahima, Zapsana Kamangam Drihari, Makatavano update, Miampunaminasi. Manipur top channel Gimakedi Maruebi Ipausing Miam the Tamsari Hanmada, Panampauxi Lakusara, PM Modi Union Minister da, Point Manga Yawa Memorandum Bishalagani El Sutin Kumar. All India Trade Union Congress Manipur Stina Lakaduribi April Taragani Thuida, Prime Minister, Home Minister Amadi Road Transport Amadi, Highways Minister da, Point Mangayawa Memorandum Amam Pisha Lagani Hanangasi, I took Manipur State Ki General Secretary El Sutin Kumana, Nasi Pangtopa Paugi Mipamada Fondokri, Rupa Mahal Tank the Levi Irabot Bawana Pangtopa Paugi Mipamadu da Magna Makataraduna, Lakaduribi April Taragamatu Delhi da, Employees Confederation ki members sing I2 ki member kya na sarugyadan All India gi oina pangtokadaba sit-in protesta Manipur gi oina I2 ki member kuntrarum na sarugyagani hairiba sit-in protesta da house India da leribi employees sing na thiengnariba khodongsa daba kya gi matang miyam na thamgani nakalamaram na Manipur thuliba yamna leibak thiba thawdo asigi matang na su solidarity mas utkani say any paragla balan si center lenga na lushinna na bathawrang amata tawbasu udi Yamlava Senfam Kating the Prime Minister Mapalam the Satuna Lerega, Manipur Mikup Amata Satpiki Wapam Litri, Satox Sintona Vikilambisu House Q and Litri, Piba Masida I took Manipur sit and protest Sida Sarugyava Luina, Matang in the mid April Taraganitwida I took Manipuna, Prime Minister Modi, Home Minister Amit Samadi, Road Transport and Highway Minister Memorandum Amam Pishalagani, Highway Protection Force Lingba. Territorial integrity ngakna thamba niyam kana sangsilakli bemi top sing khandok triba phawba delimitation to yaroi lal na sugalab state asida akanabi economic package ama laukthokpa haiba wafam sing yaw memorandum ama pishilagan haiba wafam su magna makata khi amarumdana langol gi Rabies hospital Delhi gi Fortis hospital gi OPD service ki kudong saba phangna dori Delhi da leba Fortis Hospital gi super specialist OPD service ki kudong saba langol lai manai da leba Rabies Hospital and Research Institute sa phangalagan hadi Fortis Hospital gi nephrology and kidney transplant ki principal director Dr. Sanjeev Gulati facility director Dr. Gorvinder Kaur head sales and marketing Binoy Rosal na lusumati mamangasi Rabies Hospital laktuna OPD asilon stoki Hiramasiga Mari Lainana Rabies Hospital Sigi Chairman ka Managing Director Dr. R.K. Vikram Jinahai Rabies Hospital Lamda Masigi Miyam Ana Lengi Oina Hena Kudong San na Bukona Lakli Masigi Manung Sana Mapalebak Sing Satpagi Kudong Saba Laitabasingi Kanduna Hospital Sina Asigumba Kongtang Sipekalapani Nasidagi Hauduna Hospital Sida Legado River Fortis Hospital gi OPD servicing adadi Gastro Enterology, Urology, Nephrology and Kidney Transplant amasum Orthopedics and Joint Replacement Cardiac Surgery amasum Surgery ni Hariba Department sigi OPD service asi sayolamagi manung normal legani service asi Manipur miyam the advance oiba analem gi khutong sabi hena phangana bi dama lokalapa khongtha mani khongtha asina Delhi de satun analem bur sel yam tingada badu kharamakhay hanthan bangam lagani habi gi thajaba thamduna tuan department sing su makha na hapna ba khona ki gani haibu wapam thamki amaromdana irang manungda Assam Rifles na kalhoba gari sing mapu sing kusinakri kumza English sing ani ga kungo humdoi gi me ahumdagi state asida thokliba kangluk irang sina maram oiraga pothorapa yadabadagi Sandel district ki tuan mafam sing da lehoba mitei furup ki JCB ahum tata truck ama masum
two-wheeler ani Kaksing da leba Kunganipan sector AR na mapusing da kusinarakhre ngasi Kaksing district ki Sugunu Awang Lekai da leba Khunungjawi Junior High School lampak da pangthokpa gari sing kusinaki bathauram adu IGER South ki miyam khara 28 sector Assam Rifles na sinduna pangthoki bathauram aduda Brigadier Gaurav Kapur DIG 28 sector AR athuiba mithulen amasung Colonel Sivendra Singha Commandant 46 AR amasung Giyasuddin Khan SDO Kengzoi 24 BSF Battalion ki CO Chandel amadi Kaksing District Police ki makok thongbo official singsu saru yakhi thauram aduda Brigadier Gaurav Kapur na hai Assam Rifles na miyam gi mating pangdun lakli masigi manung sana kumza English ngani ga kungo humdoi gi mi ahum digi satharakhiba Kanglup ani gi marak thokliba Kanglup irang sino maramaraga Chandel District ki manung hanjina leba tuwan mafam singda rakhi JCB ahum tatatrak ama amadi two-wheeler ani amadi 28 sector AR gi makhada leiba 17 AR gi company singda lausinduna ngak senduna thamlakhibani masi puthorakna bohona bada state police BSF CRPF amadi mapung oina 17 AR na mapung oiba thaudang logduna puthorakhibani kudongsa daba kya leibadagi puthorakpa yadaduna sahi anirom asi lerakhibani adobu ngasi gari singasi ahanbi gi oina puthoraktuna mapusinda kusinabani makha tarakpadasu lehoriba gari sing puthokna bohona duna mapusinda kusinanaba honakhigani Manipur da ingtapa amasum hanjilangna Assam Rifles BSF CRPF amadi state police ki mekedi hotna yaba kaya hotna duna lakli makha tarasu honakhigani Sugunu area da su makha tana pamdaba thaudok thuondana ba ingtapa purakna honakhigani irangi awaba nanglaba Sugunu da nupi singi sitmilon fagatpada mating pangnaba embroidery center amasu atopa matamda thamnaba hotnaragani hane su phongdokhi ngasigi thauram adugi manungsana Assam Rifles na sinduna nomigi oiba medical camp amasu pangthoktuna miyoi sahumrom su lengki thauram adu loirakpada Sugunu ga tainabada leidiba Ccpur district ki manungsaliba laloi phaide security gi oiba mifam amasu pangthoktuna Sugunu area da makha tana pamdaba thaudok sing thoktana ba thabaksu lokhatkhi hairi Lushilak point at Tentaka Pauna, PR later was to Mokis ki Langla Langzin Kangmangam double Tivani ZC. President rule PR Salai Balamdamus the governor gi Makedigi, Mapam Kangana Mankraba Mokis ki Langla Langzin Kangmangam dava CP and the Papawi Henna, Luang Tim Mokis ki Matana Same Kiva ZS in Pondokri. Nasika Shampa Lemizum Lake community hall upon to keep a pau give me Pamamada, ZSC convener Samurai Lapam. Sukodev na hai mamang thagi Mars taraga tarukti thiba khangdana leiriba kaisampat leimazam leikairi sahi kun khakta ngairiba luwang thi mukes ki matang mari leinaba authority ki thabak thoram singasi pendi numit kun go humdoi ni pharaklaba asifawba mangkhriba angang sigi langna langjin thiba khangdriba si thawoina authority ga Kuki singa manaragi hingsa satharaklabra haibi singna bale President rule PR salai lamdam the governor gi mekedi gi mafam khangdana mangkraba mokes ke langla langjin khangmangam daba CPN daba phawi hadi mana makhatan hai authority na paikhatliba angang si tha thi humbi gi thabak thoram CPN daba digi ngarang hiramasi ga mari leidana Manipur High Court writ petition ma phal tokre loinana ngasi hearing sa thabokre case asi NIA re sindana ba application ma sa phal tokre National Human Rights Commission da application thakre loinana GSC ki khongjang matam khar leptuna case asi court thengnaragani haikhen su paus ta makata na phondorakli ado tendang sum na mayam na thamjaramgi hausiko ina di mayam paus matang se lusinjarage masum mayam puna anawab update ngamina sena channel sigi mekedi gi mayang mafam da makata na thamjari makata ba anawab update mayam puna ngamina si